khangi Haris nan masa khang pai pairak paduda gyan lakle matin kut yo thai kaishu tawdaba saduna khumlae kaishu tawde mafam si ubada yamna nungsiba ma isada faure mafam si wari soidana leramgani Harisna tumina lege bududa aidi pakhalurene kavira samgurakani actor de halasilo Risi mafam madu yengli mitfam hongri haujiksu Bempuraga lakninge mafam sida lakini soidana su yam phaje maga lakninge mafam sida o chalo long drive taw tharo chana buga puraga ne de taw romantic thina oine Risi no e halase thenge ani du numit pungta taraga ni halakli du makoina mayum yorak padadi pung taret hele Risi gari du khamlaga changlakpada sanahal du sumamda numidang duda lay ising sayri ni haiduna layrami Risina tasna numidang suda kayna tawriduna takhe lay chara tharambani ising sai biriba ngasai thagi tawraga kawrene ha takhe lay haiba hoine momo nok na khumlai Risi pamjaba layni sanahal noklaga pamjabaga nungsibadi yawdaba Risidi wahang du chumna hangli boining duna amuk su noklaga khumi nungsiba su yawrai sanahal su no e Risi su no khoi tarom laga imung da changkre maika da chumdring changla e phone du yengna leina ki status ani leirami thagat phanyam kuire pung hele Risi fan changlaga yengi han bagi duna asumna iraga thagalami I am too much obsessed with one person Risi pisum suktak tawi madu ubada aduga amu mathangidu yengi yengri fauthamni handaki wahaidu dadi Risi noklure phone du phamungda langsilamlaga reply amata piramda bathroom da hana changkhre nungsiba phaurak na heli nungsiba su haibadu makni nungsiba pokraba aigi oina nungsirage khana nungsikraba misak amadana hena khana basu hauningani Sauraga laikibada themlakpaduni pamliba madumakni leinada thoklibasu Risina thamkiba wahaidumakni iraga thamlaklibadu hanna yenglaktrabaduda yengdrifok thamni haiba wahai asi amuk iduna thagalakpani leina murum soli aina nusiba horaklagana mana tamina kemtaka khangsinadage leithoine message ka suta tharakte thainana yetoigi jagatna doigi haujikna lembada mamu lemba leitre wasu ngangkhidre Gracie du tara male leina na nganglidu machin bal chiksinaraga noklei amana lona tawrasu amana hekta ubani Gracie na lona nokpadusu Albina na uraduna Gracia kaino Gracie na tu amase celebrity na mirai pe peirise leina fadyeng lai kaino Gracie na Doctor Minister macha loi kautho magane actor na sumkhre imana bise khwaide hina de hairam baduna khwaide henkre khwaide nusi khrmale leina moli tapna hairei nusi badi mana sum nusi halaga ataina nusi hairakpaga mana de madi mamonda sum hole mana tawthoro ko mayam duna nusi halini mina mayam nusi rakpa kasida tumil laikre nong matasu asum na ngangdaba wani leina na hairaklidu Nuksi nuwangi wari sarurasu taba khakni sungyaw yawdabani aduga ngasina thajadaba ngakta nganglakpaduda anidu maya kare mitlaw thokha yengi leinada Gracie na ohima Gracie na di aduguma wahai wata nong mata tambikidabani namonda Albina na numit karom dai thoke ngasia leina di magi thokpa mahairei anidu na ngangliduda ma yawrakte sauri bani madi Tawgi na tawba masu yawri masam phoidini yengu maina Gracie na Instagi follower duna saki celebrity na nang pami haibe proof ni suknung sunusina bahaudana noy ni na tawri irang du kaino Albina na atuni haise nusina badi haudri aduga wawa launa kre kuinare ni na irang du hinmale leina na mana limsina natro aina nusi bahura aga siyabra nahan gaina mana ingonda yetli mayamdo adumaina hujik yelak tukege mana nahan ga ingonda yetli mayamse noidi uramoine Albina na nangdi tumin leiraga kamai udorige nongmata di pauk tamde hujikna phongdorak laga
Grisina nang mana saudo kay gatawrage sauri rumay dubo kem tawde kay tawdana no mana ingonda sauri do ay na saudo ni Albinana nang di kayge mana nupi ki makut ka pairaga shooting ga tawri dudi adui video da ay sauri bani yam henjele Gracie phak phak noksilai jealousy mai hore Albina su noklaga mai khu kare makok macha si tawri sing masak siga sauri ne tawri si mai risiba lemdaba jagat na baduna ga uradi kuthem sada ge them ki do mandra Grisina romantic ui Laina di phone adu da am concentrate sin tawraga reply amada pirakte risi su chakhalle nupi macha si phajana ahing duma Laina tumbaga yade tumtharurasu makeup hekta thoglai tumba yadabagi fuk hogalaga balcony da thokre pung yenglubada ama taramle ahing duda mathanta tumina phone dumaga masadu inghalingai ha istada janglaga karino khara ye whatsapp ta amuk sang tawringai risi text ama paisilai ahing sida nang di kedoriba Laina message tu da ngai hak ngak na yengi wari saning badi yamna faure nupa mana wahay ama ta hairaktabagi tumina laibani ngasai kaina wa ama fo haibidraga hauzik message lakpaduda Laina sauning badi faurabani adubu matang sade saurubagi reply pirai Laini kaina kana ga text na baino asyam thenga fok tumdrise insta da am online lay whatsapp sida mu nang su kana ga text story na hauzik fok tumdrise ai nu pi ga text story aisu ai nu ba ga text story somdadi Laina na tharakliba wahay du paraga risi tik no e fore thanaur good night Laina ping laure hantakti risi na offer chatki Laina prok sakle tawfom khangda hangkat handa chatli amo mane ngona tawrisi kaino sausu sahon gani amuksu them gani lakna bani nungsiman bagi sauhan bani nungsiba henan bagi minute manga mu leiraga risi text ama muktharae tumo the message tu gi aroi bada habliba angangu machugi love emoji duna freeze tawhan kre amo mai prok sakugum chaklamba nubi adu haikre onthok nasu mi chumba angaw lamhen base lamhen ba nupa sigi mataw magi mawong khaktana den krama matam sida asuk nungsihan base haunabra Laina ikai bagum su tawre mihun su dangdang chongi nok su nok ningle masado ilang langle ahing nong yai duda tharak liba message adugi makhata ba wahi amatadi hairudre Laina love emoji duna magi status sin tawraga reply lakti haina ngasai daki prok son duna saurambadu swai manghan kibani janglakle maithongdu harauba mami taduna tumba yaramdabadu risigi message amana nungaina tumhan basu ngamkre ahingdu mikap thokta tumkre Laina mathangi nongan baga risidi nganta photo shoot ni haiduna chatkre ayu angan bani chak ising sana driba matamni liana laiba matamdu phanangali adubu risi leiramdre yumduda liadu mayai ka duda hentoi ka phaminari mama sulei risigi hentoina ngaya koirene madi jatkiba ibema kanani hayuge Lia kumlakti risigi mama mayam ka iman manadana laidiba aduda munna yengduna lay hentoidu Liana kumlaktabaduda yenglakpani mama da yenglamliba yengduda hentoi khawtak sai ibema Lia sakfam sat hongkre aduga nokmi tawduna khumlai inama ai darisiga hatak shooting tawmina bane naruba ado hojikti phare aduda wa ama haigena lakpani hentoina ho inamadi masak khanglu saunu ko ngantana chatkre ngasidi angan bane hairami kadaidanu haibadi aisu hanghaudrene phone number paina dabra hangnawdana inama kana di chakkiye manaw nupa malaye korau haidana maga chatkibani harisu yauramgani adudi inama yamuk chatlage horal call da hainarage inama da hairambado pharak tarani
Yaida, Nogi Warini, Noina Sana Sasano. Aido phone the Sabati, Darisika Unaraga Sana again, a lapani, Adolay Ramtre. Nandi, Amupa Udri, an obara. Hoinama, an obane, Hana album Anikati Gungre, Ado Mina di Masakang Vidrida, Hatak film an oba, one number say, Darisika Ectominabane, Aduga Nasila Tanaparaga Mutare. Nabase, Luina Kaibani, Tabakaron Kudima, Howjik the Parabo Nangbo. Harinama, Makatana Amu, Namtaba Horadone, Ado Ayamusaluhi Nama, Kona Mulaki. Pare, Kemta Susata Agency. Lia, no fate away. Yare de Nama. No me hogalakli, Lia. Adubu, Tumina family ba, Mama Duda, Munna di Yengi. Hentoisu, Midyeng Duda, Karino Haina di Kali. Liana Hek Tunjul Kantok Baga, Sanahalsu, Sumang the Laiba. Liana ure, ngagna, mamit kupta, mikup kara yengi. Sanahaldu, lay ising sayrambani. Masu ure, Liana, manggol tungjun pan de lep libado. Sanahal, tauribatu sap lep daga. Liagi manakta, kongtang yang nalai. Madu ubada, Lia, pakatuna, prap, sumang da kumtaduna, jensat tasat kre. Sanahal na, kanano nang? Hanglibawa hang du kumlamda, Lia, Maning hanahan yengduna, get uwang malan kre. Sanahal na, adukan na laurak badudadi, hentoisu, mapanda toglai. Tas na, kay daw rin. Sanahal na, Ibema, hauzikin na pimasado, karito walak na ba na? Atong baga, suting pun ba ni Hairame, muay giwari uy ramal, ingon da Hairam di. Oh, yare. Tas na, laydo sing say baloy raga, sakum da samo, chaksa na batawrasi. Hoy, changlak lagi. Hentoy di, imungda amuk changkre. Matanta lehorabada, sanahal, machinda sole. Nanggi Thawaini, miyoy bagi haksang da sangduna. Nangna, sananing bumuhong da sanaraba ko. Karam na nangbo, ay namanghan gani. Sanahal, makut kutung tasinduna, getlom da amuk handa yengi. Hentoy susomda, mamabusang lasihay na hayri. Ima, pamungda potharagero, sida sumpham-kigi haibro. Icha atong bagi imho haibadura, haujik lakli badho. Natiye ima, aikoy atong bagi nupidi masak yanda phajak-rajani. Puraklani hairi-tudi atong banasua, imagi siba tahollani haibani. Haujik kidusu, masakti phajai. Adubu, kaidorage ima, mabukti phattene, phattaba mityeng ama yengi, imana ui. Angang macagong wakal tadana layrabani risigi mamadi, maca mamaudi masak khangi. Adubu miro na maita tadrabani, mapagi miyot minaydagi masigi piwam asida laykibani. Angang maca ama senabagum senabani, ingaw na hayrakliba wadu taraga, hentoy din noi. Adubu angaw bimana hayriba wadu achumbani, hentoy na. Adudi ima sida sumphamuko ay tabo ingkang loisinggigi. Saksana batawrasi. Phamgene, adum phamge. Hentoy hawgadkre. Mamadu thari batibi adu yengduna tumina famkre. Duty hours ni laina medical ward ta patient sing round chatuna anaba sing do hangba amadi hidak saba sing adu check tawri. Doktor Paikhomba sulay. Paikhomba na. Laina, kahijang sara ko ngasidi. Kang suye maga, kang hawa maga sari doktor. Iham saw ko, nani. Anawa sinabada wada na ba. Nangoy na narakani. Nayang sukang baga nang di piksu-piksala bagay nang tawri. Laina noglai. Chara sunoy treta iti doktor. Aduna di farini, kitang sawaga noiba singsi na pelamoy dabdo. Nangonda di madugi problem lay treta na. Asi hairaga masu noi makata na laiba patient ahalaman na hairi. Ichaha ani si no poda masak kumana ine na jin nan haura. Paikhomba na nate daima. Chumne yengbada di manade no poda di yam na manakre. Paikhomba noklaga ima haksang di khara foraba natra. Pare ichaha ani na layeng lakabu karigi pharoi. Nungsikre,
icha nupi sisu nophe tawraga tale no mata saubusu ude suk saubu sauramdau mandreda leina na kumdringai paikhongbana hairi nurse na isau langladi fureda naima patient haisidi amaga chap mane anabala yengba lakpada isau langba khon kana wangangba taw haunade anaba aduna mabu yenghaliba doctor nurse to kiradi kamai tawgani yamna faba mari thambadabane patient singa chumi ichana haiba mafam masida leiriba mayam sidi loina paida aduna ne imasu anaba se thuna phara ise asi hairaga anaba du sunoglai leinana ima thuna phara ko yumda nungaina leinaba pharage anidu nokpadamak noklami makhatana wari sarudre thoglakle ward adudagi anidu thokminarakpaga paikhomba wari sapa haurai leinada chatna leina koibuga janingro leina paikhombada haifet yenglaga chaningasu matam phangre doctor hospital da leiriba doctor nurse staff mayam sinungsira pakhang leisagisu mayam yaurini koibalangu amta phangjedre hoi phangde haibadi ar phange ada kharadi kenare atai gi khangde ai di kenare sinfam sinani da doctor lifestyle amamamne nunghaiba makal amamamne chumai ada pakhang sum oira leibase bit leiraktre life ki wa am khalak le hojikti leina wari du kaya hainaraktre kumlaktre hantaki wa do leina tuminda chatli kemta kumda paikhomba leina da haifet yenglaga masu makha taraktre tuminda chatli anidu wa ngangna de ngai hakti paikhomba na ado leina aigi romdam ta samose test result ama yenghan ki tawne kaw race anidu ki wari du amarom da thaidokre paikhomba ki room tana lakpagi corridor yorakpada risiga makoi khara fudekta faujilai leina di ude risi laklibadu paikhomba ga wari sana chatli atai mi mayam du leibaga yingsiludabani risi di leina hek ubaga chatlambadu chaple kre aniduna wari du da udana thaijin kre lambi tongan kre harisna wari sinu ngai male ugi den tawrisi bisum arai kai sukrabani paikhomba ga wari sana duna leirambadu ubada risidi hairei harista leramo soida thawaini laklini leina gi nakta mi gi duty timing ga khangda khai paikhomba ga wari sabada ma laklibadu ude haina hekta sawi hospital manung du da leiramba risi khangba khaidu langba haunarak lekhara risi ni haidana makhut thinduna makoi masen takna basu yaurak leina paikhomba gi room dagi risi haikiba amadi tahawi haipe madu tabada room du dagi mapalda amuk tholaklaga yengakpada leirame risi du nupi macha amani ga photo naminarambadu risi leina na yenglidu uraduna nupi ani du thanamlaga gam lai leina manungda amuk fatchangkre risi lakba ubada paikhomba na sigi report si nang zatpada ise sila adam ta piram hoi asi hairam laga leina pirakli du lauraga thurak lei risi du thongjil da lepami leina kesum hairam de adum chatkre una usinnada thairaga chatpani nupa du su sauning leibaga matung inaraklaga mi khara hangba jaga amada leina gi makhutu tapai nang na yuraga thai na sum chalisi kai leina khon ga kalap hairakpaduda tingak risida yengduna lei aina mafam sida laklise kaigino haibo hangko nang hangaroidro nahan ga manadabaduda kaidorabanu khalli leina su adubu wahang ama faudi hanglakte mamitto thak kuplaga risida di yengli risi libliba furito batan ahum lauthoklaga mathabak ta sokli du ulai leina da sokpagi mathabak tu ithoklaga leirambaduda leina pakhatkre sidi ke doriba asu hana laklaga nangna hana fau yengdabani ne leina tapna kine khumi edi khangsu khangdana risi amuksu sauna hairi nangna tumina loklaga sumtham nungsi base aina ngasidi mi loina khanghalani asi hairega risi anabaga khangde
Lainamu phaina hekta pamkhatki aduga hospital manungda adumak thangduna pukre lainadu sor tingkre tarokliba mataududa thamo thamo haina lawe ikaibana su sidawre risi lainana lengbadu lengdanaba hena chena konsiduna pui aduma kumhai amani risi kemta hekhanda adum tumina monghada lemna chetli lainana dada thamo mi loina yengnare si hospital ne ai siru haibra mina ai kai ne haina doino dada risi khumde laina chongthabasu yadre upai su leite anam kan khraba nupa amana lengba ngamda phajin khrabada thamo haibasu yada chongthage su ngamdrabada ikai manduna makhut ani duna risi gi ngaksamda kolaga mamai oina lotkhre lainadi leiriba mayamdu maya kare ani duki mataudu yengbada sakpusu yaure hana risiga lainaga khangnai khangba kharadi video photo pangnamda namnai mayam punglang langna baduda Gracie Albina gasu chenhoraktuna yengubani uriba mataududa mamit are khai lauthoklaga laikre Gracie na kaine gesidi Albina na soidredo Rishi gi crush kharadi mathapak se kai ningba yauramani irai laina adum thangrini yang banina pugre edum Albina kainomni moise laina nang loide do viral soidre do miwa ngang bakra su tholani horen di viral chatwini na hero na tawbuni na adum chakna laga loiga dawsibu ngangning ngang san phangdo mina kit hen bani mi gi phatabarom de miwa ngang na basi pakte haiba dialogue sina basuna phangjadaba moina ma hen bani aduni haise kalaktana ne ibani sumang nai sini chakpagi Albina do paira bieng lai hat kenan miwana ti ibana gisdi somda haristu statue on kre chuk yung badong na yung kre corona tamores da sikinung sito changradine kan bangam de duni phasane wawa longnar ni sidi harisna mana dum lo do lera nu pini tawzanu kaina atopun pi thangubra kaisu kaide ibani ngasi su auto dan batare ne wadu hairakpaga haristu korok do munna yengi